Kunmari Suba Manipur Integrity and Solidarity Observation Day gi thauram amkil amadi Nipco na sinduna pangthokre maitai singna Manipur gi apunbagi saktam kai biaroi haiduna lauriba ase lamdam asida punna khunda minariba leiriba furup sing punna hingminasi punna chaukhat minasi haibane Churchanpur da kuki singi oiba mini airport ama sabagi wafam ama lakliba ase asengba oiragadi center na Manipur thugaina bahotnare haiba mayak single haina Nipco gi president oibatana tana Kunmari Suba Manipur Integrity and Solidarity Day Observation Committee 2024 ge Vice Chairman Oinam Premjit na thamlakle Imphal West ki Sana Janmasthan Club Community Hall da pangthoki bathauramada Premjit na Bangkok ta NSCN IM amadi India government ki marakta pinakiba khutye ki without territorial limit na oihankhiba miyam gi khongjang ningsingki mahakna makha taraduna ngasi sulamda masalairiba miyam na Manipur gi saktam kai biaroi haiba khongfam adudagi lengdana leire Burma dagi changsilakpa chinkuki narco terrorist sing na bom thadaduna drone attack tawduna amade missile kapsilaktuna Manipur gi apunbagi saktam kaihenaba kan hotnari talak asida Churchanpur da mini airport ama sagani haiba wafam ama lakliba ase yaba ngamloi karigumba center na wafam asida yaba piba taragadi center na Manipur gi apunbagi saktam thugaibada mateng pangle haina lawgane loina na miyam gi oiba achauba ihau ama lakani haiba ase State amadi center laingak na khangzinba matam oire hairakli thauramadu nupi samaj ki president Thokchom Ramani amkil ki president Laurembam Nganbi Tami Chingmi apunba nupi lup ki president Yambe Momon laima yauna miyo kiana sarukya Hausi Manipur da cookie singi oiba mini airport ama same ga de hajana central government na lupa crore mayam kai thajana tawriba se madam chade Manipur da lifeline oiriba Manipur apun ba ki lifeline oiriba Dimapur lambi amati jiri lambi buna matam kaktan blockade economy blockade toksan ba thingba matam da thingba makoi tawning da tawle ra kan da leiriba Manipur gi airport sibo da maming othona bo hondarami ba aduga loina da hojik ta sumu Churchanpur da anoba mini airport ama sani harise madam sungcha cha da pol amani masimakna sagi ba taraga di Manipur thugai na ba sinba da central government gi policy Ama yauri habisa haijening haita Manipur thugaina be hek onra ko kodi mata Manipur miyanga loina na leptuna central government amati Manipur government mata akan ba ihok sing na